ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯆꯨꯝꯅ ꯋꯥꯔꯦꯞ ꯂꯧꯕꯒꯤ matangda ꯍꯥꯏꯅꯤꯡꯉꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯔꯤꯁꯇ ꯂꯩꯔꯤ आशा ꯇꯧꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯑꯐꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕ ꯆꯤꯡꯕꯤ ꯑꯗꯨꯒ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯔꯦꯞ ꯅꯨꯡꯇꯤꯒꯤ ꯂꯧꯔꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯃꯃꯝ ꯑꯁꯤ ꯍꯨꯜꯂꯤꯕ ꯃꯔꯨꯒꯨꯝꯕꯅꯤ ꯍꯨꯟꯂꯤꯕ ꯃꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯣꯛꯀꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯂꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯦ ꯕꯥꯏꯕꯜꯅ ꯂꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯁꯤꯡꯕꯁꯤ ꯀꯌꯥꯝꯅ ꯐꯩ ꯄꯪꯕꯁꯤꯅ ꯀꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯥꯏ ꯂꯧꯁꯤꯡ ꯃꯌꯥꯝ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯏꯁꯤꯟꯕ ꯇꯥꯔꯒꯅ ꯏꯁꯤꯟꯕꯤꯌꯨ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯂꯧꯁꯤꯡ ꯕꯥꯏꯕꯜꯗ ꯍꯥꯏꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯧꯁꯤꯡꯒꯤ ꯑꯥꯔꯊꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯏ ꯂꯧꯁꯤꯡꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯅ ꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯄꯦꯟꯒꯗꯕ ꯑꯣꯏꯍꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ꯭ꯔꯥ ꯂꯧꯁꯤꯡꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯅ ꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯄꯦꯟꯒꯗꯕ ꯋꯥꯔꯦꯞ ꯑꯣꯏꯍꯜꯂꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤ ꯇꯤꯃꯣꯊꯤ 3:10ꯗ ꯄꯩꯁꯥꯗ ꯀꯔꯥꯝꯕꯗꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯄꯩꯁꯥꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗ ꯀꯔꯥꯝꯕ ꯑꯁꯤ ꯐꯠꯇꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯍꯤꯡꯂꯤꯕ ꯃꯈꯩ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯩꯁꯥꯗ ꯀꯔꯥꯝꯕ ꯑꯣꯏꯍꯟꯅꯤꯡꯗꯕꯗꯒꯤꯅꯤ ꯀꯔꯥꯝꯕ ꯑꯣꯏꯗꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯗꯨꯗꯤ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯤ ꯀꯔꯥꯝꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯗꯒꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯀꯔꯥꯝꯕ ꯃꯄꯨ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨ ꯃꯥꯡꯍꯜꯂꯤ ꯈꯨꯗꯝ ꯈꯔ ꯁꯨꯝ ꯈꯟꯗꯨꯅ ꯌꯦꯡꯁꯤ ꯁꯦ ꯖꯣꯔꯖꯀꯤ ꯐꯖꯔꯕ ꯏꯃꯨꯡ ꯑꯃ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥ ꯑꯅꯤꯒ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯊꯕꯛ ꯑꯃ ꯇꯧ ꯃꯐꯝꯗꯨ ꯌꯧꯅꯕ ꯊꯥꯎ ꯌꯥꯝꯅ ꯇꯤꯡꯗ꯭ꯔꯕꯁꯨ ꯌꯥꯏ ꯃꯍꯥꯛ ꯍꯞꯇꯥ ꯆꯨꯞꯄ ꯊꯕꯛ ꯀꯟꯅ ꯁꯨꯏ ꯍꯦꯟꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯧ ꯑꯣꯏꯗꯦ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯪꯏ ꯃꯍꯥꯛ ꯃꯦꯅꯦꯖꯃꯦꯟꯇꯗꯁꯨ ꯂꯤꯗꯔꯁꯤꯞꯇꯁꯨ ꯂꯩꯇꯦ ꯃꯗꯨ ꯑꯐꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯍꯤꯡꯂꯝꯃꯤ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨꯁꯨ ꯅꯨꯡꯁꯤꯖꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯅꯨꯡꯁꯤꯖꯩ ꯃꯉꯣꯟꯗ ꯍꯔꯥꯎꯕ ꯏꯪꯊꯕ ꯂꯩ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯅ ꯃꯍꯥꯛꯁꯤ ꯊꯕꯛ ꯐꯖꯅ ꯁꯨꯏ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯕꯛ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯐꯠꯇ꯭ꯔꯅꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯕ ꯍꯦꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯄꯩꯁꯥ ꯑꯃꯗꯤ ꯃꯦꯅꯦꯖꯔꯒꯤ ꯐꯝ ꯑꯣꯏꯕꯗꯨꯅ ꯊꯕꯛꯇ ꯂꯧꯔꯝꯃꯤ ꯂꯣꯏꯅꯅ ꯀꯥꯟꯅꯕ ꯈꯔ ꯑꯃꯁꯨ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯃꯤ ꯀꯌꯥ ꯑꯃ ꯊꯕꯛ ꯁꯨꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯎꯗꯕ ꯌꯥꯔꯝꯗꯦ ꯃꯩ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯆꯦꯟꯅꯔꯝꯃꯤ ꯇꯦꯟꯁꯤꯜꯂꯕꯗ ꯃꯍꯥꯛ ꯆꯔꯆꯇ ꯂꯥꯛꯄ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯊꯕꯛ ꯌꯥꯝꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯕꯗꯒꯤ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯀꯌా ꯂꯩꯔꯝꯃꯤ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯐꯦꯗꯔꯦꯜ ꯇꯦꯛꯁ ꯁ꯭ꯇꯦꯠ ꯇꯦꯛꯁ ꯁꯤꯇꯤ ꯇꯦꯛꯁ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯐꯪꯂꯤ ꯅꯤꯡꯂꯤꯕꯗꯨ ꯐꯪꯂꯝꯗꯦ ꯃꯀꯣꯛ ꯑꯣꯏꯔꯨꯕꯅ ꯑꯐꯕ ꯐꯤꯔꯣꯟ ꯁꯦꯠꯇꯕꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯄꯩꯁꯥ ꯍꯦꯟꯅ ꯆꯠꯂꯝꯃꯤ ꯑꯇꯣꯞꯄ ꯈꯔꯆꯥ ꯑꯃꯁꯨ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯐꯪꯂꯤꯕꯁꯤ ꯂꯨꯄꯥ 70-80 ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯗꯨ ꯄꯩꯁꯥ ꯈꯔꯁꯤꯒ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 70 ꯑꯗꯨꯒ ꯁꯤꯟꯅꯔꯤꯕꯁꯤ ꯍꯦꯟꯅ ꯋꯥꯕ ꯀꯣꯛ ꯆꯤꯛꯄ ꯄꯨꯛ ꯅꯥꯕ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥ 3 ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯅꯤꯄꯥ ꯑꯗꯨ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ
ꯃꯈꯣꯏ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯗ꯭ꯔꯕꯁꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨ ꯑꯐꯕ ꯑꯃꯗꯤ ꯃꯔꯤ ꯐꯖꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯔꯆꯀꯤ ꯊꯕꯛꯇ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯅꯕꯒꯤ ꯃꯇꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯔ ꯊꯕꯛ ꯇꯧꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯗ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯥꯅ ꯉꯝꯕꯁꯤ ꯈꯦꯠꯅꯩ꯫ ꯑꯩꯅ ꯊꯥꯖꯕꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯃꯃꯥ ꯑꯃ ꯑꯣꯏꯅꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯇꯥꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯪ ꯃꯨꯟꯅ ꯈꯟꯊꯕ ꯐꯩ, ꯃꯔꯝꯗꯤ ꯑꯔꯣꯏꯕꯗ ꯅꯪꯅ ꯇꯥꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯇꯥꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯕꯦꯕꯤ ꯀꯦꯌꯔꯒꯤ ꯐꯦꯗꯔꯦꯜ ꯇꯦꯛꯁ, ꯁ꯭ꯇꯦꯠ ꯇꯦꯛꯁ, ꯁꯤꯇꯤ ꯇꯦꯛꯁ ꯃꯌꯥꯝ ꯑꯁꯤ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯟꯕꯗ ꯚꯦꯠ ꯇꯦꯛꯁꯁꯨ, ꯑꯗꯨꯗꯒꯤ ꯐꯦꯠ ꯇꯦꯛꯁꯁꯨ, ꯑꯇꯣꯞꯄ ꯇꯦꯛꯁ ꯃꯌꯥꯝ ꯑꯃꯒ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯕꯛ ꯇꯧꯕꯗ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯀꯅꯥ ꯑꯃꯗꯤ ꯎꯄꯥꯏ ꯂꯩꯇꯕ ꯌꯥꯎꯔꯤ, ꯃꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨ꯫ ꯍꯧꯖꯤꯛꯇ ꯑꯅꯝꯕꯅ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯕꯁꯤ ꯄꯥꯝꯅꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯨꯗꯝꯒꯤ ꯋꯥꯅꯤ, ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯤ ꯄꯩꯁꯥꯒꯤ ꯃꯈꯥ ꯄꯣꯜꯂꯣꯏꯗꯕꯅꯤ, ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ꯫ ꯄꯩꯁꯥꯅ ꯅꯪꯒꯤ ꯋꯥꯔꯦꯞ ꯂꯧꯅꯕ ꯄꯣꯠꯁꯛ ꯑꯣꯏꯍꯟꯒꯅꯨ꯫ ꯅꯪꯉꯣꯟꯗ ꯏꯪꯊꯕ ꯂꯩꯔꯕ꯭ꯔꯥ? ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯔꯕ꯭ꯔꯥ? ꯅꯪꯅ ꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯗꯕ ꯑꯣꯏꯔꯕ꯭ꯔꯥ? ꯃꯨꯟꯅ ꯈꯜꯂꯨ꯫ ꯃꯗꯨꯗꯒꯤ ꯅꯪ ꯀꯔꯤ ꯐꯪꯒꯅꯤ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯩꯁꯥ ꯅꯪꯒꯤ ꯏꯪꯊꯕꯒ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯇꯝ ꯁꯤꯟꯕ ꯀꯣꯟꯅꯗꯕ ꯃꯈꯩ ꯊꯕꯛ ꯆꯤꯜꯂꯤꯕ ꯑꯗꯨ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯑꯩꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯏꯁ꯭ꯋꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ? ꯍꯣꯏ, ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯗ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯈꯤ, ꯃꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯃꯇꯝ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯛꯊꯠꯄ ꯌꯥꯕ ꯊꯕꯛ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯈꯤ꯫ ꯑꯆꯥꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕꯅꯤ꯫ ꯐꯔꯦ, ꯃꯌꯥꯝꯁꯤ ꯃꯔꯦꯡ ꯆꯠꯍꯟꯕ ꯌꯥꯕ ꯆꯠꯍꯜꯂꯦ꯫ ꯃꯥꯔꯛ 10ꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯕꯗꯤ ꯅꯤꯄꯥ ꯑꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕ ꯄꯔꯥ ꯑꯃ ꯌꯥꯎꯔꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯍꯥ ꯑꯃ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏ, ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯃꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯈꯪꯏ, ꯃꯤ ꯍꯥꯠꯀꯅꯨ, ꯍꯨꯔꯥꯟꯒꯅꯨ, ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯅꯤꯄꯥꯗꯨꯅ, ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯔꯤ, ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯄꯗ 12ꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕꯤ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯒꯗꯕ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯍꯥꯏꯒꯗꯧꯔꯤ꯫ ꯃꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯇꯧꯅꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯑꯃ ꯋꯥꯠꯂꯤ꯫ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯌꯦꯟꯊꯣꯛꯎ, ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁ꯭ꯋꯔꯒꯗ ꯅꯍꯥꯛꯀꯤꯗꯃꯛ ꯂꯟ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯎ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ꯫ ꯏꯁ꯭ꯋꯔꯒꯤ ꯇꯨꯡ ꯏꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯎꯅꯩ꯫ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ, ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ, ꯅꯪꯒꯤ ꯊꯋꯥꯏ ꯆꯥꯎꯈꯠꯄꯒ ꯂꯣꯏꯅꯅ
ꯑꯩꯅ ꯅꯪꯕꯨꯁꯨ ꯆꯥꯎꯈꯠꯍꯟꯒꯅꯤ, ꯍꯛꯆꯥꯡ ꯐꯕ ꯄꯤꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯕꯣꯔ ꯐꯪꯍꯟꯅꯤꯡꯉꯤ, ꯃꯍꯥꯛꯅ ꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯈꯤꯕꯒꯤ ꯃꯔꯝꯗꯤ ꯁꯦꯜꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯣꯏꯔꯝꯃꯤ꯫ ꯄꯗ 22ꯗ ꯃꯍꯥꯛꯅ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯋꯥꯅ ꯆꯠꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ, ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯄꯗꯗ ꯌꯦꯡꯕꯤꯌꯨ, ꯖꯤꯁꯨꯅ ꯀꯣꯏꯅ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤ, ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯆꯪꯕꯗ ꯀꯌꯥ ꯂꯨꯈ꯭ꯔꯕ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯁꯤ ꯅꯈꯣꯏꯅ ꯉꯝꯕ ꯃꯈꯩ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯥꯝꯕꯒꯤ ꯊꯋꯥꯏꯗ ꯀꯩꯗꯧꯉꯩꯗꯁꯨ ꯅꯈꯣꯏꯗ ꯂꯩꯕ ꯑꯣꯏꯗꯁꯅꯨ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯍꯦꯛ ꯂꯩꯈꯤꯕ ꯃꯇꯝꯗ ꯄꯦꯟꯕ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏ꯫ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯃꯛꯄꯨ ꯅꯉꯣꯟꯗ ꯄꯦꯟꯕ ꯁꯨꯛꯂꯩ ꯂꯩꯇꯕ, ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯕ ꯃꯤ 3 ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯍꯦ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨ ꯆꯥꯎꯕ ꯌꯧꯗꯦ, ꯂꯩꯔꯤꯕ ꯀꯥꯔ ꯑꯗꯨ ꯑꯅꯧꯕ ꯑꯣꯏꯗꯦ, ꯑꯗꯨꯗꯒꯤ ꯃꯊꯪ꯫ ꯍꯣꯏ, ꯕꯣꯔ ꯐꯪꯗꯨꯅ ꯈꯨꯗꯤꯡꯃꯛ ꯂꯩꯕꯁꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯤꯊꯣꯛꯄꯁꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯩꯁꯥꯅ ꯅꯪꯒꯤ ꯋꯥꯔꯦꯞ ꯂꯧꯍꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯁꯃꯁ꯭ꯌꯥ ꯊꯣꯛꯂꯕꯗꯤ ꯑꯆꯨꯝꯕ ꯋꯥꯔꯦꯞꯇꯨ ꯂꯧ꯫ ꯍꯧꯖꯤꯛ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯈꯣꯏ ꯀꯌꯥ ꯑꯃ ꯌꯨꯝꯕꯥꯟꯕꯒꯤ ꯈꯥꯏꯅꯔꯒꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯥꯏꯅꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯈꯣꯏꯗ ꯃꯔꯥꯜ ꯁꯤꯕ ꯅꯠꯇꯦ꯫ ꯆꯍꯤ 10 ꯁꯨꯕꯗ ꯑꯩ ꯈꯥꯏꯅꯈ꯭ꯔꯦ꯫ ꯑꯩ ꯈꯥꯏꯅꯕ ꯗꯔꯀꯥꯔ ꯂꯩꯈꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥ ꯑꯗꯨ ꯃꯥꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯨꯔꯥꯜꯂꯨꯕꯒꯤꯗꯃꯛꯇ ꯖꯦꯜꯗ ꯊꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯒ ꯗꯦꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯗꯦꯕꯇꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯏꯁ꯭ꯋꯔꯗ ꯍꯪꯖꯔꯝꯃꯤ꯫ ꯃꯥ ꯄꯥꯎꯈꯨꯝꯁꯨ ꯐꯪꯖꯔꯦ, ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯆꯍꯤ 39ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯗꯦꯕꯀ ꯑꯩꯒ ꯂꯨꯍꯣꯡꯕ ꯆꯍꯤ 8ꯃꯨꯛ ꯁꯨꯔꯝꯂꯅꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯗꯔꯨꯝꯗ ꯂꯦꯞꯂꯝꯃꯤ, ꯃꯗꯨꯒ ꯃꯤꯡꯁꯦꯟꯗ ꯊꯣꯡ ꯄꯥꯟꯕ ꯎꯄꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯗꯦꯕꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯩꯅ ꯈꯪꯕ ꯉꯝꯂꯣꯏꯗꯕ ꯇꯥꯡꯀꯛꯇꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯁꯨꯝ ꯍꯥꯏꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯇꯥꯡꯀꯛ ꯑꯗꯨꯗ ꯑꯩ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯇꯕ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯅ ꯗꯦꯕꯇ ꯇꯥꯏꯅꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯗꯦꯕꯇ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩ ꯊꯕꯛꯁꯨ ꯇꯧꯕ, ꯌꯨꯝꯗꯁꯨ ꯂꯩꯕ ꯄꯥꯝꯂꯝꯃꯤ, ꯑꯉꯥꯡꯁꯤꯡꯁꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯔꯝꯂꯤ꯫ ꯍꯞꯇꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗꯦꯕ ꯒꯣꯜꯐ ꯁꯥꯟꯅꯕ ꯆꯠꯂꯤ, ꯃꯗꯨꯅ ꯑꯩꯗꯤ ꯁꯤ ꯇꯧꯏ, ꯅꯪꯗꯤ ꯁꯤꯁꯨ ꯇꯧꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯑꯔꯨꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯝꯃꯤ, ꯃꯗꯨ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯆꯦꯛꯁꯤꯟꯅꯕ ꯀꯌꯥ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯑꯣꯏ ꯋꯥꯑꯣꯏ ꯇꯧꯔꯨꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯤꯄꯥꯅ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯛꯂꯕꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯃꯗꯨꯗ ꯆꯦꯛꯁꯤꯜꯂꯨ꯫
ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯔꯕꯗꯤ ꯃꯗꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯄꯤꯅꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯃꯗꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯄꯦꯟꯗ꯭ꯔꯕꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯁꯤꯡꯁꯤ ꯍꯣꯡꯕꯗꯨꯅꯤ, ꯑꯩꯒꯤꯗꯃꯛꯇ ꯑꯇꯣꯞꯄꯁꯤꯡꯅ ꯍꯣꯡꯂꯛꯄꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯣꯡꯍꯟꯅꯤꯡꯏ, ꯑꯩ ꯍꯣꯡꯕꯗꯤ ꯍꯣꯡꯅꯤꯡꯏ ꯑꯗꯨꯒ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯍꯣꯡꯅꯤꯡꯗꯦ꯫ ꯃꯁꯤ ꯏꯁꯤꯟꯕꯗ ꯀꯥꯟꯅꯒꯅꯤ꯫ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯣꯡꯍꯟꯕꯤꯌꯨ, ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯇꯧꯅꯕ ꯈꯔ ꯄꯤꯔꯛꯀꯅꯤ꯫ ꯅꯪ ꯇꯧꯕꯗꯤ ꯇꯧꯅꯤꯡꯂꯣꯏ, ꯃꯔꯝꯗꯤ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯣꯡꯂꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯃꯗꯨ ꯄꯥꯝꯒꯟꯗꯦ꯫ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯦꯞꯈꯤꯕꯁꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯂꯦꯞꯈꯤ, ꯑꯩ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯔꯦ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯍꯥꯏꯖꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯣꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯤꯄꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯅꯤ꯫ ꯑꯩꯅ ꯍꯣꯡꯅꯕ ꯋꯥꯔꯦꯞ ꯂꯦꯞꯈꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡ ꯅꯤꯖꯈꯤ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯌꯨꯝꯕꯥꯟꯕꯒꯤ ꯁꯃꯁ꯭ꯌꯥ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯇꯣꯛꯊꯣꯛꯅꯩ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯗꯤ ꯍꯣꯡꯍꯟꯅꯤꯡꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯗꯤ ꯍꯣꯡꯒꯦ ꯈꯟꯗꯦ꯫ ꯑꯩꯅ ꯃꯦꯁꯦꯖ ꯑꯁꯤ ꯁꯦꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯐꯔꯦꯅꯦ, ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯔꯣ, ꯑꯩꯗꯤ ꯂꯥꯟꯗꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯗꯤ, ꯑꯩꯅ ꯏꯁ꯭ꯋꯔꯗ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯃ ꯊꯣꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯍꯣꯡꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯇꯝꯕꯤꯈꯤ, ꯇꯥꯛꯄꯤꯈꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯑꯐꯕ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯩꯅ ꯍꯥꯏꯗꯤ, ꯑꯩꯅ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯍꯦꯟꯅ ꯐꯕ ꯑꯣꯏꯔꯛꯑꯦ꯫ ꯃꯁꯤ ꯗꯦꯕꯅ ꯅꯤꯡꯁꯤꯡꯂꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯈꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤ ꯐꯥꯎꯕꯒꯦ? ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯇꯥꯅꯤꯡꯈꯤꯕꯁꯤ ꯅꯪ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯁꯤꯈꯛꯇꯪ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯑꯩꯁꯤ ꯏꯁꯥꯒꯤꯇ ꯊꯤꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯏꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯛꯇ꯭ꯔꯤ꯫ ꯆꯔꯆ ꯀꯔꯝ ꯍꯥꯏꯅ ꯆꯠꯀꯅꯤꯗꯤ ꯈꯪꯉꯤ, ꯑꯗꯨꯒ ꯀꯔꯝꯅ ꯍꯤꯡꯒꯅꯤꯗꯤ ꯈꯪꯗꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯑꯩꯒꯤ ꯃꯤꯁꯤꯡꯗ ꯍꯤꯡꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯍꯟꯅꯤꯡꯏ꯫ ꯏꯁ꯭ꯋꯔꯅ ꯍꯤꯡꯍꯟꯅꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯅꯕ ꯑꯩꯅ ꯇꯥꯛꯂꯤꯕꯁꯦ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯈꯣꯏ ꯍꯤꯡꯕꯗꯨꯅꯤ, ꯄꯦꯟꯗꯗꯨꯅ ꯑꯃꯗꯤ ꯈꯣꯏꯔꯥꯡꯅ ꯍꯤꯡꯕꯗꯨ ꯅꯠꯇꯦ, ꯇꯨꯀꯠꯆꯕꯅ, ꯄꯨꯛꯅꯤꯡ ꯁꯣꯛꯅ ꯍꯤꯡꯕꯗꯨ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯅꯉꯣꯟꯗ ꯍꯔꯥꯎꯕ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯏꯊꯧ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯕꯗꯤ ꯃꯗꯨ ꯑꯩꯒꯤ ꯏꯔꯥꯟꯅꯤ, ꯅꯪꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯗꯤ, ꯑꯩ ꯍꯣꯡꯗꯤ ꯍꯣꯡꯅꯤꯡꯏ, ꯑꯗꯣ ꯃꯈꯣꯏꯁꯨ ꯍꯣꯡꯍꯟꯅꯤꯡꯏ꯫ ꯅꯠꯇ꯭ꯔꯒꯅ ꯐꯔꯦ, ꯅꯪꯅ ꯍꯣꯡꯂꯗꯤ ꯑꯩꯁꯨ ꯍꯣꯡꯒꯦ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯈꯣꯏ ꯍꯣꯡꯒꯦꯔꯥ ꯍꯣꯡꯂꯣꯏꯔꯥ ꯑꯩ ꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯄꯥꯎꯈꯨꯝꯒꯗꯧꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯗꯅꯤ, ꯃꯈꯣꯏꯗ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯏꯁ꯭ꯋꯔ ꯖꯦꯍꯣꯚꯥꯅ ꯅꯍꯥꯛꯄꯨ ꯄꯨꯁꯤꯟꯕꯤꯕ ꯃꯇꯝ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯥꯡꯗꯒꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃꯁꯨꯡ ꯀꯟꯕ ꯖꯥꯇꯤ, ꯍꯦꯠꯀꯤ ꯃꯆꯥꯁꯤꯡ, ꯒꯤꯔꯒꯥꯁꯤꯡ, ꯑꯃꯣꯔꯤꯁꯤꯡ, ꯀꯦꯅꯥꯟꯁꯤꯡ, ꯒꯦꯔꯤꯖꯤꯁꯤꯡ, ꯍꯤꯕꯤꯠꯁꯤꯡ ꯑꯃꯁꯨꯡ ꯊꯤꯕꯨꯁꯇꯥꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯇꯥꯟꯊꯣꯛꯄ ꯃꯇꯝꯗ, ꯁꯤꯗ ꯌꯦꯡꯕꯤꯌꯨ, ꯅꯪꯒꯤ ꯏꯁ꯭ꯋꯔ ꯖꯦꯍꯣꯚꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯤꯕ ꯃꯇꯝꯗ
ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯔꯝꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯄꯨꯝꯅꯃꯛꯇꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯇꯧꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯃꯗꯨ ꯊꯦꯡꯅꯅꯕꯒꯤ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ꯫ ꯃꯗꯨꯅ ꯈꯨꯗꯤꯡꯃꯛ ꯋꯥꯗꯕ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯆꯍꯤ 8 ꯊꯦꯡꯅꯈꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯣꯡꯅꯤꯡꯕ ꯐꯥꯎꯈ꯭ꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯃꯇꯝ ꯑꯣꯏꯕꯅꯅꯤ꯫ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯄꯤꯕ ꯌꯥꯕ ꯃꯇꯝ ꯄꯤꯔꯦ꯫ ꯑꯩ ꯏꯁ꯭ꯋꯔꯗ ꯃꯔꯥ ꯇꯥꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯤ ꯇꯧꯔꯔꯣꯏ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯣꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯅ ꯐꯠꯇꯕ ꯂꯝꯆꯠꯀꯤ ꯌꯦꯛꯅꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯨ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯃꯆꯠ ꯂꯩꯔꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯂꯥꯟꯗꯕ ꯁꯥꯗꯨꯅ ꯂꯩꯒꯅꯨ꯫ ꯑꯣꯏꯖꯕ ꯊꯤꯔꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯅꯁꯥ ꯅꯊꯟꯇ ꯍꯟꯊꯖꯔꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯁ꯭ꯋꯔ ꯖꯦꯍꯣꯚꯥꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯄꯤꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯒ ꯋꯥꯔꯦꯞꯅꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯆꯥꯟꯕꯤꯕ ꯎꯠꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯅ ꯃꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯝ ꯀꯌꯥ ꯑꯃ ꯄꯤꯕ ꯍꯧꯔꯛꯏ꯫ ꯅꯪꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯤꯠꯅ ꯄꯥꯞ ꯇꯧꯔꯕꯗꯤ ꯃꯗꯨ ꯂꯧꯊꯣꯛꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯨꯠꯅ ꯄꯥꯞ ꯇꯧꯔꯕꯗꯤ ꯃꯗꯨ ꯀꯛꯊꯠꯂꯨ꯫ ꯑꯁꯨꯝꯅ ꯊꯤꯅ ꯇꯧꯕꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕꯗ ꯆꯤꯡꯊꯕ ꯄꯣꯠ ꯂꯩꯔꯕꯗꯤ ꯃꯗꯨ ꯀꯛꯊꯠꯈꯣ, ꯃꯗꯨ ꯂꯧꯊꯣꯛꯈꯣ꯫ ꯃꯗꯨꯗ ꯈꯧꯁꯥꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯒꯅꯨ, ꯃꯔꯝꯁꯨ ꯊꯤꯒꯅꯨ, ꯍꯣꯡꯗꯣꯛꯎ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯪꯕꯨ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤ ꯅꯈꯣꯏꯗ ꯂꯩꯕꯗꯨ ꯑꯩꯅ ꯄꯥꯝꯃꯤ꯫ ꯅꯪꯅ ꯂꯧꯒꯗꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛꯇꯨ ꯅꯪꯅ ꯂꯧꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅꯁꯨ ꯃꯗꯨ ꯂꯧꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔ, ꯑꯩ ꯍꯣꯡꯅꯤꯡꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯍꯣꯡꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄ꯭ꯔꯥꯔꯊꯅꯥꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯗꯨꯗ ꯂꯦꯞꯇꯨꯅ ꯏꯁ꯭ꯋꯔꯗ ꯍꯪꯖꯧ꯫ ꯑꯩ ꯈꯪꯏ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯌꯥꯅꯕꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯒ꯭ꯌꯥꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯅꯤ꯫ ꯕꯥꯏꯕꯜ ꯂꯧꯁꯤꯡ ꯊꯤꯖꯤꯟꯕ ꯍꯥꯏ ꯄꯥꯎꯔꯧ 9:11, ꯃꯔꯝꯗꯤ ꯂꯧꯁꯤꯡꯗꯤ ꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕꯅꯤ꯫ ꯑꯄꯥꯝꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯗꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ꯫ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯂꯧꯁꯤꯡ ꯊꯤꯕ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯊꯧꯔꯥꯡ ꯂꯩ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯍꯣꯠꯅꯧ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯍꯣꯠꯅꯧ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakachri, mahakna akhoi ngonda tawbiriba thakachri ngai haifam leite. Mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi. Noina contact tawbibe yagani jmmindia.org. Ngasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyamna thakachri, mahakna akhoi ngonda tawbiriba thakachri ngai haifam leite. Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.